Image Paodam miyeng tabiribasingbu khurumjari ngasi maroiba pauda Nagasingi maru marang hunbagi thoram luingaini ngasi pangthokre Thobal turen bukalu haiduna mafam tareta wakat mafam chathakre KP Sharma Olina Nepalgi anuba Prime Minister oire Pangmucha khaina pijari ngasi Longmai Nonegi Common Ground da Nagasingi maru marang hunbagi thoram luingaini pangthokre Thoramasi mamangi chahi singda ukrul senapati Chandel Chingbada pangthoki handak chahigi oina none da pangthokpani hairi Thoramasi da PHED Minister Dikho TA amadi Hill Area Minister Khaisi MLA sing ke Laisio Kasim Basum Awangbo Nimai Samuel Jendai amadi UNC gi President Gaidong Kamaina Chingbasu saruk yaki hairi We have to continue to live together with our people. So the misunderstanding that we have, we must restore, we must revoke. This is the need of the hour, brothers and sisters. We're here to revive, we're here to celebrate our culture, our unity. Thobal Turenbu Kusem gi amutpa ising chelhan batawiganu haina Committee for Conservation of Thobal River na Club Organization singa khusamna duna ngasisu tungan mafam tareta wakan fam chathagre Turel na aikhogi thawani Thobal Turel bu kanbiu amadi fibam soklaba Thobal Turel fagathanbiu haina thaba placard kaya sizinaduna chathakiba wakan fam adu Yaripok Maikai gi oina Bamoleka Youth Club Yaripok BYCY Nongpok Ningthau Youth Association NNYA Top Chingtha Sedo Vishnu Naha Yaripok Bazar gi dukan amadi Kaithel Porfam Phambising amasung Maira Paibi Ima Ibel Singna Yaripok Kaithel da famki Hauka Kiam Maikai gi oina Kiam Sifai Social Welfare Kiam Sifai Wangmataba Amurizam Laikai Club Khong Ahanbi Youth Association Youth Sporting Club Haibong Laikai Youth Association Kiam Welfare Association Kiam Wangmataba Youth Association Ketrimayum Youth Association amadi Royal Club Laitingolna Laikai Mera Paibi amadi Miyamga Loinaduna Kiam Babu Bazar da Chathaki Laisangtem Maikai gi oina Youth Welfare Association amadi Apunba Laisangtem Nupi Lupna Miyamga Loinaduna Laisangtem Bazar da Pangthoki Thobal Okram gi oina Youth Development Organization Okram amadi Mera Paibi Singna Laikai Miyamga Loinaduna Okram Community Hall da Pangthoki Sabantongba Maikai gi oina Sabantongba Youth Sport and Development Committee Ward Development Committee amadi Maira Paibi Singna Laikai Miyamga Loinaduna Sabantongba Manung Kaithel Machada Famki Faudel Maikai gi oina Elisa Club Faudel na senduna Faudel da Pangthoki amadi Thobal Khekman Maikai gi oina Khekman Public Library cum Information Center amadi The New Age Progressive Farmer Club Khekman na senduna Khekman Community Hall da wakan fam Pangthoki Wakan mifam pangthok liba siga mari lainana committee gi convener KH Inauchana phungdorakpada committee asina numit humni khak khongjang jangsenbada turel asigi isingi machu asi awanba malakle yamna fagatle masina takbadi turel asibu modhanba amadi fagathanba haibasi kanagumba kharagi khutta laibagum uhalliba asi asengba ama mari lainaba singna khangdokpiu turel asigi ising tungkoina fana bathawrang lokhatpiu phungdorakli Committee asina hayeng fawba democratic oiba mawongda khongjang changsinjariba asibu khangbiu amadi hayeng fawbada positive oiba response mari lainaba singna pibidrabadi hena kanba khongjang changsilagani haina phongdorakli Chief Minister N Biren haiki mama leibakbu nuksibagi wakhal asi miyoi amadagi kedawnungda losinduna thamba ngamde wafam asi ngasi imphagi lamyan musanglen pangthokiba Kulumdoirak Suba Martyrdom Anniversary of Shahid Madhumangol gi thoramda Chief Guest ki warol pibada phungdokibani CM Birena Makhatana haiki Shahid Madhumangol gi wakhalondi ahanbada leiba amadi aroibada isagi haibasini isagi haibadu thadoknaraga kunai hana haiduna thabak tawnanaba CM Birena miyamda appeal tawki
Sakti mihobasingna lamdamsibu manghalabani state asigi nipa macasingbu drugs amasung alcoholna sokhalle state asigi problem sing solve taunabagi asagi mangal adu anoba gamen asini haukiba tha tara sida anoba saktam kharadi uba fangle chingtamgi faunaba yaramdabasu leitre Kanglup Sengi Marakta Tokhaibagi Wakhal Leitre Haiki Ngasigi Thoramda Deputy CM Joy Kumar Education Minister Radheshyam Speaker Khemchan Chairman Hill Areas Committee TT Haukip Chairman Manipur Tourism Corporation Limited Dr. S. Ranjan Chairman PDA Robindro MLA Singh Subhachandra Indrajit Amadi Sahid Madhumangol Foundation Ge Chairperson A. Saitabama Devi Nachingba Saruyaki Prajapita Brahmakumaris Ishwariya Vishwavidalaya Kaching Center na senduna Marifuni Suba Mahasiva Jayanti Celebration ngasi Kaching Wari Khongnang Lamtai Parengda Laiba Center Sida Pangthokre Thoramduda Superintendent of Police Kaching Victoria Yengkhomna Chief Guest Brahmakumaris Kaching In Charge Raj Yogini Brahmakumari Rupana host oiki Chief Guest oiki Victoria Yengkhomna Brahmakumaris ki Firal Chingkhaduna ngasigi thoramdu haudoki Thoronggi Chief Guest ki warol piraduna Victoria Yengkhomna phongdokkibada pukning wakhal langtaknarakpa matamda Prajapita Brahmakumaris Ishwariya Vishwavidalaya asina pukning wakhal laksenbada achobu mateng pangli haurakliba nahasingdasu mental development tambinaba makoibu afaba achumba lambida lamjengnaba mafam ama ohenba kanagani angangsingda pukning wakhal laksenduna afaba achumba lambida pubirabadi Kunaida Pamdaba Thodok Wathok Thorakloi Brahmakumaris ki Center da Lakliba Ima Ibel Singna Isai Sagi Pukning Wakhal Laksen Badanatana Imung Manung Amasung Kunai Basu Ingbatapa Purak Bada Mateng Pangbiu Ingbatapa Chawkhatpa Kaching District Ma Ohenbada Thodang Yabiu Haiki Delhi Nuaina Basang Oina Batula Europe Tabanina education system si khara mapung phajibna sumba course and lai aman laikre adubu si akhui mental development manungi oiba development se tawdabagi ni khali angang oina prak ngawra chaniba mayam job chalaiba kholiba yumna demand tawraga si leidaba yani khole hebse ngasai akhoina knowing the home education system sida young Tabanina, we award Kamalay, who may cut school institution, Amani and a lower place, Sibrama Kumaris. Ngasi Nungthil More Police IB da Technopal District ki SP Dr. S. Ibomcha Singha gi luching makhada More gi CDO gi OCP Taran Kumar na Namphaalong Market ta pochai hondok honjen tawduna nomagi chara taliba labor singna Namphaalong Market mai chakhibadagi thabak leitaduna leiriba wakhal waraba labor singi awaba sing ubiduna amasung mahakna khonajabadagi ngasi chengbek yangkhai labor singda yenthokre cheng yenbagi thoram asida Indo Myanmar Gate number 2 da pochai hondo honjin tawriba labor khak natana More da leiba tongan ba labor union sing amasung public organization singi makhada leiba lairaba imung manung dasu cheng yenkre Cheng Yenthopagi Thoram Asida, Technopal District ki SP Dr. S. Ibomcha Singha, CDO Moregi DSP Thomas Amasung, SDPO Sadip Gopal Das Amasung Police OC, H. Chawwa Amadi Atai Officer Kayasu Saruyaki. Mamang tha January tang kuntrama thoida Manipur lenga ki Mahut Department ki Secretary Waikhom Bobina khujek tawduna thokiba Cherolamana Thawar Municipal Council ki Chairperson Councillor oibadagi disqualify tawre haina local paper singda phonglakhiba adu thasigi tarahumdoida secretary Waikhom Bobi masamakna khuyeng tawba cherol amana amuk thokiba order adu cancel tawre hanagum TMC gi chairperson oina adumak laire haina ngasi pawmishinga unaba amada TMC gi chairperson TH Shamona phongdorakli mahakna makhata na phongdorakpada mahakpu disqualify tawbagi matangda Manipur High Court da wakatlubada court na order thokiba numit humni subada thokiba order adu suspend tawki aduga interim order longnabagi damak tha sigi taramari da hearing chathanaba court na matam leptuna lairingai da mamangi numit tang 16 da secretary Waikhom Bobina khujek tawba cherol amana mahakpu disqualify tawre haina thokiba order adu maram amata taktana cancel tawre haina order thoklakhibani asigumba order thokpagi mawong asi awaba amadi chamamnaba fawi haiki Mahakna makhata na hai Thawal Municipal Council ki chairperson suspend taw haibagi matangda
Thawal DC chairman oiduna mahaki mathakta inquiry chathabada mahaku mara laitre haina order thokibasu laikhrabani madugi matungda mahut department ki secretary Waikhom Bobina mahakbu suspension order tholakibani haiki mahakna makha taraduna chingtam anigi khenaba lehendana chapmanaba miyeng thamliba dynamic oiraba Manipur gi chief minister na Manipur gi atai municipal council gi EOB singda asigumba chamamnaba amadi awaba pokhanba thawong asi thoktanaba hiram asigi matangda yengsinbiu thawong asi bureaucrat officer singnasu matungda amukhana thokhanbiganu haiki loinana Thawal municipal council gi chairperson hanagum TH Shamona aduma oiri haina Thawal municipal council gi miyamgi pukning chingsilakli Palel police ki timna Phagalakpa Yungang Indian Made Foreign Liquor ngasi excise palenda sinaraba matungda Palen Police Station da haidoktuna amadi mai thaduna manghankre Yungang sing adu Palen Police Station gi OCMS haisnamna luchingba tim amana haukiba tang 16 gi numidang wairamda Palen Bazar thongwangma area da thi humbagi thabak chathabada dukan anidagi phagatkibani phagalaba Yungang sing adu White Magic Old Monk McDowell's Number 1 Official Choice amasung beer na chingbani. Market rate ta lupa lesing yakai rom gini Indian Made Foreign Liquor sing adu ngasi excise palenda sinaraba matungda Deputy SP Excise Thawal Kakching Laisangthem Raghu Palen Police Station gi OCMS haisnam yauna mai thadongtuna manghankibani. Masida natana yungang yolambasing fine thian kre hairi. District Legal Service Authority Chandana Legal Aid Clinic among asi Technopal District Manung Chanba Lungnazang Village Palenda Laiba Center for Women and Girls CWG gi office ta hangdoki bagaloinana nomagi oiba legal awareness program amasu pangthokre Legal Aid Clinic Technopal Block adu hangdokpa amasung nomagi oiba legal awareness program aduda District and Session Judge Imphal West su oiriba District Legal Services Authority Chandel gi chairman Maibam Manoj Kumar na chief guest Lunazang Village ke chief Thokothang Haukip na president Child Welfare Committee Chandel gi chairperson Hechin Haukip na guest of honor oina saruyaki Legal awareness program aduda advocate CH Momon advocate Y Mohendro amasung chief judicial magistrate Chandel Lamkholal Kipgena resource person sing oina wangang ki hairi Welfare Scheme of Minorities in Manipur and elsewhere in India High Bahiram Seda Awareness Program among asi Purumpata Laiba Rural Development and Panchayati Raj Bawanda Pangthokre Awareness Program asi Manipur State Minorities Commission gi sponsorship makhada All Manipur Buddhist Association Imphal na sinbani Thoramduda Manipur State Minorities Commission gi chairperson Dr. Syed Burhanuddin Ambagi advisor Dr. O. Kumar Singh, advocate Ojit Ningomba, Ichel Express ki editor S. Mobi, Ambagi senior member S. Bawan, Ambagi joint secretary Memio Ningombam na president member Singh Oiki, nasigi thoramda saruk yakiba akang ahikayana, minorities welfare scheme gi matangda wangangki. Kakching gi MLA Y Suchandrana Kakching District Headquarter Kakching da thambada Kakching Khunawdagi miyoi amana ayaba pirakle haina Assembly gi floor da haikibadu laibak thibani hairiba miyoi edu Kakching Khunawdagi chahi kunthra rong gi mamangdagi chatkiduna mafam sida layaktraba miyoi ni haina Kakching Khunawg gi praja miyam gi mihut ama oina lawba yaroi haina ngasi Manipur Press Club da permission ga unabada All Kakching Khunawg Public Welfare and Development Association gi Secretary M Suresh Kumar na phungdokre M Suresh na makata kibada Kakching asi development fazana lairi loinana paliba lengak asinasu khungang sing chawkat hanaba hotnariba asida headquarter asi Waikhong Thongjawda thambana lamdam ama chawkat hanbada achawu mating oigani amadi district asigi miyamgi mfam chaba haibadu oigani maram asina miyamnasu cooperation pibiu kariguma mfam sida headquarter ohendaba tarabadi lamdam sigi miyamga Kakching district headquarter demand committee ga khusanaduna Junction Bayaba Kongjang Junction Gani Haiki. District Headquarter Demand Committee, Eko Waikung Tungjauna, Sanksi Lapa, Eko Kakching Pau the Wee Kongjang, Abadi, Kakching Pau the Naikoi, Atopalambi Sapaya Haiba, Punama Asida, Eko Lady Kakching Punogi, Apunba Club Sangstan, Amadi, Parza, Eko Kudimana, Aduguma Party, Yoba Politics Ki, Adugumba, Dona Din Tidana, Eko Amantawina, Eko Masa, Leminagani, Maramdi.
lamdam ama chokol na bahona bahai basida khungang chokol pa jam darkar oi maram aduna kakching district headquarters ai kakching da sa bahai base ta seno mai ko ya janing de maram aduna masidi politics sanga politics mi yang da mi khara na tobuni ha basi masida ni ko condemn to janing masi NREGS Fast Pace English and Nitra Taruk Taratarit ki paisa February kungi manungda pitok tragadi February kunmathoigi ahing nungyai Chanda District amasung Technopal District NH102 Mori Lambi yauna pung kunmari ban taugani ngasi pung ama taba matamda Moreda Laiba Hill Tribal Council da Chandel Technopal District ki manungda laiba chief singi oiba meeting ama pangthoki meeting aduda TS Rungwar President Naga Chiefs Association Chandel LS Saikhojang Mate Secretary Kuki Chiefs Association Technopal District Victor Limthang Finance Secretary Hill Tribal Council More Jamkholen Mate Kuki Chiefs Association More Block TM Kholkhokhai President Kuki Chief Association Technopal Block amasung Naga Chiefs Association Machi Block na Saryaki Chandel District amasung Technopal District ki manungda laiba village chief singi oiba meeting aduda Manipur Sarkar na English ani taruk tarit ki NREGS gi fast pace oina phangadaba senfam hojik fawba phanghandriba kaya asigi matangda miyeng changhanbiu Naga Chief Association Chandel gi President TS Rungwar na phungdokibada English ani taruk tarit ki NREGS ki wagodar pithokraga paisa ngasi fawba pithokpidri Makha taraduna Manipur government dasu DC gi khuthangda memorandum su pisinkrabani masigi matungda government atabidabadagi mamangda ban fawba tawkiba laikrabani District ani asigi block mangana pullaga mifam phamlaba matung warep khara laure warep adudi tha asigi lakliba tang kungi manungda Laingakna district ani asigi block mangagi wathoriba senfam asi pithokdaba taragadi kunmathoigi aheng nongyai hauraga Chandel amasung Technopal district ani asida pung kumari gi ban tauragani hairi Makhoigi paisa chathokiba miyoisingdasu dandi pibiu karigumba laingakna haijariba sing tabidaba taragadi ban asigi matungda makhal kayagi akanba khongjang changsinglakani haina phungdoki Leba asigi miyoi karor yankhaida magul laiba amadi sel ichang daba haksel pinabagi pandamda Ayushman Bharat Yojana lengakna lokhatle haina Prime Minister Narendra Modi na haiki PM Modi na makhatan haiki malemgi khwaidagi chawba lengakna sel puthokpa haksedi thaurang asina health sector da afaba khudam ama oiragani wafam ase PM Modi na Tomoriba Institute of Health and Medical Science sananaba urep uyong tamlaba matungda Arunachal Pradesh ki capital Itnagar gi Indira Gandhi Park da pangthokpa miyamgi meeting da wangangbada haikibani Imung amada lupa lak mangadagi hendana layengnabagi system haudoklabani haiki Nepal gi historic and local post da Left Alliance na lengakliba Nepali Congress pu chawna maithiba pikhrab matungda CPN UML Chairperson KP Sharma Olina anirak suba oina laiba adugi Prime Minister oikhre Nepal gi President Vidya Devi Bhandari na chahi humpumanga suraba olibu laiba adugi niphuma suba Prime Minister oina khankhre Pro China gi miyoi ni haina khangnaba Olina English ngani taramanga gi October 13 dagi English ngani 13 ki August 3 phawba Prime Minister oiki mahakbu UCPN Maoist Rashtriya Prajatantra Party Nepal Madeshi Rights Forum Democratic amadi atai apikpa party 13 na sawatkhibani hanagi Prime Minister Sher Bahadur Duibana leibakta mahaki warot piraba matungda fam thadokpagi cherol President ta piki December da pangthokiba Mikhalda seat chani humbutara manga laiba parliamenta Left Alliance na chama humputara mari phangkibani upper house tasu seat yangkhai mapan gi manungda kunthra mapan phangbak ngamkibani Sanabagi pau Youth Development Association YDA Kairak Maning Laikai na sinduna YDA gi ground chathariba 16 round open 5 men soccer Football Tournament 2018 gi ahanba semi-final match ngasi sanakre ngasi gi semi-final match adu YDA Kairak A amadi Walida Wabagai awang laikai ani na sanaki maduda YDA A na Walida bu tie break da panjal ahumda maithiba piduna YDA A final jangkre Anisuba semi-final match na hayeng DYA Elang Khangpopi amadi BKFC Hyanglam anigi marakta sanagani ngasi gi semi-final numit ki Thoromda Jila Parishad member Wabagai Kairak
Mayengvam Jayanta Kumar Wabagai GP Pradhan Yumnam Hemchan, Sanatombi High School Kairaki, Retired Headmaster Salam Irabot, Social Worker Kairak Lairak Achoba Naurem Rajen Rural Upliftment Society Raski, Managing Committee Member Singh Morangthem Jinet, Thongnauzam Sundar Kaisam Surendrajit Amadi, Thongnauzam Risikantana Dais the Punky. All Jiribam Sports Association Azad Jiribam Senduna Football Masanada Arjuna Award Fangaklaba Oinam Bembem Amadi International Footballer TH Baby Sana Devi Bu Opagi Thorum Amangasi Nuntil Pangtokre Thorum Duda Jiribamgi SPMUB MPS na Athuba Mithung Azagi President M Brajakanta na Thorumapu Aduga AFC Instructor S Ikendra O Bembem Amadi TH Baby Sana na Akhanaba Mithung Sing Oiki Aroibada Maroiba Pau Amhana Pizari. Nagasingi Maru Marang Hunbagi Thoram Luingaini Nasi Pangtokre. Thawal Turen Bukalu Haiduna Mufam Tareta Wakat Mufam Sathakre. KP Sharma Olina Nepagi Anuba Prime Minister Oire. Ngasigi Damakta de Paodam Matang Sida Luizari Miying Tabiri Basimbu Amukana Kurumzari.